Hello everyone, masidi hawai kangta thong bagi video chage me amit ing tamina si hawai kangta se ene loje se mut manga ni ko hawai je khatang kuplap tare khocha kerala da phang se hawai je bajana chamthok la matung da ising glass tangkai khare helam na hawai sida hijilani aduga hawai se mini ni phu manga ting thok laga thamlani hawai se ising sida mini ni phu manga ting la matung da hawai je banam pop tho e hawai sina ising banam chupsin khre adu masigi ising che haidu asu ka chu kai di haidu oga khoina pambi da hijin ba ko natraga khoina thong ba da sijina su yai ko ting thok la ba hawai se pressure cooker sida hijilani aduga ising glass amaso hapchilani aduga pressure cooker ma khum laga pressure cooker sida khoi gi manil se kamdi kamdringe aduga manil di phajana pitphun yarpa kamlam kamphat thune batam se seisa gas se muthatlani sagi manil tarama tungda pressure cooker ma khum hangdoklani hawai se hekta bara pat khei mun badu nate khoi gi 85% ni changda mule ko hawai sida ising glass tang khai ma hapchilani haribo akang ba haple hawai se compact se haidoklani ji maru marang mathang haplani ahan bada phadigo maru takhaiba teaspoon ama mathang da jira maru takhaiba teaspoon tangkhai ma yumda semba garam masala teaspoon tangkhai ma hing teaspoon tangkhai ma haplani mathang da pauramna takhaiba morok se teaspoon ama haple maru marang hing morok hapla matung da phajana otlani hajik hawai je sok tong no ta hangam thau lawre thau je phajana sar matung da tejpata mana ahum mari thadarani morok atek patang khai khairga ani thadare sing mana ama thadare mathangda mithi maruse tablespoon sigi saru manga thopagi ama aduga jira sina tablespoon tangkai phaba taba haplani aduga sigi tilhause tablespoon amane yam kupna soraga hapani gas ki flame je high de thamlaga minute amangar matungda muro atek pase mule e ko tilhausi jo harap tangkai khara helapna mule e matang se sa machu se teaspoon tangkai ma haplani aduga chana mana ama khatang yam pikpa ama harap sugaraga hapani maroi mapang singche loina ba mulak le hoji hakhiba chanam si ju mule ko minute amagumba ngor matungda matang si cha maroi na kopi akang base aina chamtho thamane si se hablani maroi na kopi akang base habla matungda harap maroi na kopi sna chap tinga pom tamda adu phobu ngorani maroi mapang ngori bi singche loina ba mulaba matungda ngasai gi athong ba hawai se hapchilani aduga gas ki flame che medium da thamlaga makhum khumlaga saubo ngani hawai mundi mulle ka phajana ado toidi phajana barabar pat thei toy do nate ado ngahangtang makhum khumlaga adi minute ani amaga muk sawalani ni ani amaga sawal matungda hawai sida yawa isingche phanam kanglamle matang sida ngasai hawai hawkhiba compact se ising glass ama haplaga compact se tengjan boy koi boy hawai sigi mahi oina wa hajilani jik chanaba changda thum haplani thum se hapla matungda ising je khara wat to male ko aduna ising glass tang khai ma hapchilani aduga golmaris maru tak abse tablespoon sigi saru manga thokpagi ama hapani aduga hawai thongba se makhum khumjilaga gas ki flame se lo da thamlaga minute nipan sawhalani minute nipani matungda hawai thongba se makhum hangdok laga yenglase hawai se phanam kangsilamle hoji gas se muthatlase loire hawai thongba khang se makhum khumjilaga atupa minute manga mamu thamlani minute manga matungda ji makhum hangdok lani hawai thongba se yengse ko mapop su kaidre yamna mahi se langbusu natre yam nangbusu natre aina apamba thoe ko adodi hawai thongba sisu loramnina ai video sing si di mutang sidalo sinjarage yengbiriba singbu thagatchari